Hanagi Chief Minister N. Biren na ngarang Amit Shah Unnakhre Manipur da President runs thamkraba matung anobalenga ama semlak payabagi ingit kyamrum phanglingai ki cherakta ngarang numidang pung 10 rom tabada ex Chief Minister Nongthambam Biren na New Delhi da Union Home Minister Amit Shah ga Unnakhre atoppa kana yahondana makhoi ani khak chikthani khibigi maram chapchana haiba ngamdri adumakpu makhoi ani si hanatagi hauna naksinna thabak tawminarakpani Matam chuppada Union Home Minister Amit Shah na haiba induna talakibani thajaba yaba mafamdagi phangba paungna hai anobalenga ama sembagi matam yamna naksilaknaba asida Chief Minister ohengadoriba misak ama BJP gi central leader singna soidana khallagani hairiba misak adu Union Home Minister Amit Shah na sukhanglamgani maram aduna nongthombam Biren bu thawoina kauraga unariba sigi maru oiba maram mahakna leader claim torkanu atoppa mioi ama Chief Minister ohenbada na hakna sawatlu haiba ama natraga mahakna lusingbalenga ama lingnabagi param yatminnaba oiramba yai adubu nongthambam Biren na amu hanna Manipur ki Chief Minister ohenba haibasi party manung dasu MLA manung dasu karayana daba yaubna pak hek oithokadaba mande Masigi sumatakta Kuki MLA tarana lengak sembada yaugani yauroi haina ningai tauringai sida N. Biren amuk anna Chief Minister ohengani hairgadi lengak sembada Kuki jo MLA tara suk yaugani haibagi thajaba leitre adubu nongthambam Biren hojik sum mapangal leiba MLA kharana adum yaba mioinina anobolenga ama lingnaba honabada mahaki mateng tangai fadana sangli masimak BJP gi national leader singna ubani na mahak kobu oirongani longnari Schedule tribe list tagi any Kuki tribe Louthoktrifaoba Mikok Thiba Yaroi haina thadaugi tongan belup singna fongdorakli Schedule tribe list tagi any Kuki tribe Louthoktrifaoba Manipur da Mikok Thiba gi thabak paikhatpe yaroi haina thadau NP Manipur thadau Students Association amasung thadau Community International na thadorkpa cherol amana fongdorakli Yenaningai oiriba any Kuki tribe ki matangda yanaba poraktringaida Mikok Thiba gi thabak paikhatlabadi matung tarakpada pamdaba thawdokya thorakpa yai National Register of Citizen NRC update tawdringaida any Kuki tribe ki wafam asi hana lekhai tagadabani madu natrabadi NRC asi pangthokpagi wahanthok leiroi kumjali sing ani ahumda political gi ithil changba mawngda any Kuki tribe pu schedule tribe ki list chalan khibani Mapal Laibak ayaba yaudana changlakhiba mitop singna masigi khudongchaba lorga schedule tribe oiduna constitution gi khudongchaba kya marum phangduna leire Asigumba pibam asida Mikok Thiba gi thabak paikhatlabadi Manipur gi demography da chauna akaiba thohanbaga loinana yellow phurup singi right manghan ba oina thokani haina su cherol asina fongdorakli kumjali sing ani taragani pan lising ani kunga humdoi amasung lising ani kunga marida Manipur lengang da schedule tribe ki list gi any Kuki tribe lokthoknaba cabinet na warep loba leikhre haina palladuna cherol asina hai State lengang na recommend tawkhibu wafam adu hauji Register General of India da panduna leiri Jengi district singda hujik oiriba law and order gi phibam yengluragadi hiram asigi matangda center na panthaba tawdana tabak paikhatuna schedule tribe ki list gi any Kuki tribe lokthokadabani madugi matungda NRC amasung census ka mari leinaba thabak thorom paikhatkadabani hujik oiriba phibam asida kanglon chumna Mikok Thiba gi thabak paikhatpa oithokloi haina palladuna thadau singi lup asina hai Kanagumbana thadau haibasi tonganba Kanglup amani haiba khangdaba yawi thadau di Kuki jo furup ki manung chande Manipur lenga amasung center na kudak Mikok Thiba ngamari leinana paikhatliba thabak thoram singlep kadabani karigumba schedule tribe ki list gi any Kuki tribe lokthokringaida Mikok Thiba gi thabak paikhatlaklabadi maduda thorakpa apha phatta punamakki tekchak lengak na pujagadabani hairi Manipur lengak na mijeng changbidraba loktak pat muthiba gi matam thanarakle Pollution policy ningthina semduna tabak tawanthok taba maramna kumjali sing ani kunthra taruk phawbada loktak pat ki phibam sokchillaktuna khusem gi pat ama oirakpa yaba gi phibam da leire haina Manipur International University gi Vice Chancellor Professor Pasamngam Kumar na fongdorkli Masamak botanist amasu oiriba Professor Kumar na hai nongma gi ising moselakpa maramna ningthijarba wetland gi saruk ayamba mangsilakle mahusana phanglamba pambi makhal kaya marum uba phanglaktre Sahi kayagi mamangdagi loktak ki maramda thigatuna lakliba Professor Kumarna pauche asida hai loktak pat amasung masigi akoibada hauba pambi makhal chatruk chatret longi matangda thijinduna lakpani isingda hauba pambi makhal kharna pat ki saktam kaihendana thambada maru oiba thaudang lori tongan ba pambi sing leitrabadi loktak pat su noma gi phibam sokchillaklagani Ramsar site ta yauduna malemda maming chatlaba pat asi loktak pat ki tongan mamfamda phangliba pambi makhal sing asina oihallakpani Haujikti loktak pat ki phibam aduki matik sokchelakpa maramna thangana chingba manak nakpa khungangi miyoi singna pat asigi ising siznaba yaraktre
Malemda maming leiraba part asida itinpham oiriba maru oiba turen singi manungda Nambul turen su amani Imphal mayon gi maru oiba mapam sing pauna seliba Nambul turen gi sing mosalakpana maram oiraga Loktak pat ki sing su asum mosalak le haina mahak na makhata na fongdoki Kumja lising amaga chamapan humfugi angan basarukta bot chai hondok honjin tawbugi thabak thorom ayamba ising lambida toromi haina palladuna mahakna hai ensang napi amasung atay polam kayamarum Loktak pattagi hida haptuna Imphal tamna pukhalai matamduda ising mosalakpagi khudongchadaba mayokna khibalaite haujikti turelda phatta haudi kaya langtharakpa maramna isingi phibam khudongthingai oiba thak yona mosalakle kumja lising aniga taraga mathoida Loktak patki isingi matangda thigatlaba matungda mapung phaba report ama international journal ama da phongki haina palladuna Professor Kumarna haiki matamduda pat asigi ising sinnabada thoidokna khudongthiningai oide haujikti amot pa turen singdagi chensilakpa ising namaram oiraga patki ising da bacteria amasung atei hakchang sokningai oiba amot pa kaya marum yaure Manipur lengak amadi center na pat asitamna chenthar liba turen singi ising lulan hanbagi matangda wafam kaya phongdok khibasu haujik phawba paikhalakpa leitri Lupa lak kaya thada duna thabak thorom kaya lokhatlabasu Loktak pat asi thumhi chendaba mahausagi pat ama oina hingduna leigani haiba thajaraktre matam amada Loktak pattagi haikrak amadi thangjingna chingba kaya hektuna Imphalda pukhalamlabasu ngasidi pat asida pambi makhal ayamba masak uba fanglaktre Bihar gumba atoppa state singda thangjing puthoklaga kg da lupa chani pandagi lising ama phawbada yonba thengnari lamdam asigi oinadi Loktak pat ki phibam sokchalakpana maram oiraga matam kharagi matungda haikrak amasung thangjingna chingba masak uraktaba yai Loktak pat ta horamba tongan ba pambi makhal tara manga kangkhul mutkre hiram asigi matangda khanaba mijang changduna matik chaba thorang lokhat haudragadi kumja lising aniga kuntra truk yorokpada pat asigi marai bakari oigadagi haiba tamba ngamdri awang nongpok lamdamgi oina khwaidagi chawba thumi chendaba pat asigi phumdi singsu mangsilakpana atki ecosystem da chawna akaiba thohalakle haina mahangna makhatta na phongdoki Puari ningthina khangdabadagi lamdam asida thohaningdaba thodok kaya thoklibani Aikhoigi puari ningthina khangdaba maramna lamdam asida thohaningdaba thodok kaya leptana thorakpani haina United Chongthas Organizing Committee convener Chongtham Roman na phongdorokli Reclaiming the History of the Manipur War of Independence 1891 haiba thimda Organizing Committee asina sinduna BT Park ta laiba Exile Heroes Memorial Complex ta Samaga taragani pansuba Major Chongtham Mia Memorial Day lisingani kunga taruk kaloinana Mia Singh Major Warrior Award lanthokpagi thoram ngasi pangthokre thoram aduda United Chongthas Organizing Committee ki convener Chongtham Roman hai lamdam asda laiba miyoi singna aikhoigi puari mek singna khangdaba amadi nainaba watpatagi thohaningdaba thodok kya leptana thorakli Major Chongtham Yana lamdam asigidama lauramba thodang singbu sakhangba amasung ikai khumnaba utpa oina Major asigi ningsing numit asi state holiday lauthoktuna state ki thakta thoram pangthoknaba lengakna miyang changhaningi haiki